ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯦꯜ ꯃꯆꯤꯟꯗ ꯇꯞꯅ ꯍꯨꯟꯕ. ꯍꯨꯟꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯂꯩꯔꯦꯜꯕꯨ ꯉꯁꯤ ꯎꯖꯕꯁꯤꯗ ꯍꯔꯥꯎꯅ ꯌꯦꯡꯖꯩ. ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯎꯔꯤꯕ ꯂꯩꯔꯦꯜꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯥꯅ ꯎꯈꯤꯕ ꯃꯇꯝ ꯑꯃꯒꯤ ꯂꯩꯔꯦꯜꯗꯨ ꯑꯣꯏꯔꯝꯗ꯭ꯔꯤ. ꯃꯌꯥꯡ ꯏꯀꯪ ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯥꯏꯐꯦꯠꯇ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯎꯔꯤ. ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯁꯨ ꯎꯔꯨꯗ꯭ꯔꯕꯗ ꯍꯨꯟꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯦꯜꯗ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ. ꯑꯗꯨꯒ ꯀꯩ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯏꯅꯣ? ꯍꯨꯟꯕꯁꯨ ꯂꯩꯔꯦꯜꯗ ꯉꯁꯤ ꯊꯣꯛꯂꯛꯄꯅꯤ, ꯉꯁꯥꯏ ꯂꯥꯛꯄꯅꯤ. ꯑꯕꯦꯅ ꯕꯦꯃꯥ ꯂꯥꯛꯄꯒ ꯅꯣꯏꯗ ꯍꯥꯟꯅ ꯆꯠꯂꯨꯁꯦꯅ ꯉꯔꯪ ꯉꯪꯗꯅ ꯂꯥꯛꯏꯅꯦ. ꯅꯪꯒꯤ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯕ ꯀꯨꯏꯔꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯉꯁꯤ ꯉꯔꯥꯡꯁꯦ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ. ꯍꯨꯟꯕ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦꯜꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯁꯛꯊꯤꯕꯤ, ꯅꯪꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯅꯋꯥ ꯅꯄꯥꯎꯁꯨ ꯇꯥꯗꯕ ꯀꯨꯏꯔꯦ. ꯀꯩꯅꯣ ꯅꯪꯗꯤ ꯇꯁꯦꯡꯅ ꯁꯛꯊꯤꯕꯤ ꯑꯣ ꯂꯩꯔꯝꯃꯤ. ꯑꯩꯗꯤ ꯀꯨꯏꯅꯒ ꯎꯅꯔꯨꯗ꯭ꯔꯦ, ꯁꯛꯀ ꯐꯖꯊꯣꯛꯑꯝꯃꯗ꯭ꯔꯅ ꯈꯜꯂꯒ ꯂꯣꯏꯔꯦ. ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯃꯥꯜꯂ ꯂꯩꯔꯝꯃꯤ ꯅꯪꯗꯤ. ꯍꯨꯟꯕꯩ ꯐꯥꯒꯤꯗꯨꯗ ꯂꯩꯔꯦꯜ ꯅꯣꯛꯂꯛꯏ. ꯈꯨꯝꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ. ꯍꯥꯟꯅ ꯑꯣꯏꯔꯗꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯛꯂꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯟꯈ꯭ꯔꯦ ꯂꯩꯔꯦꯜ. ꯏꯁ ꯉꯛꯇ꯭ꯔꯥ? ꯃꯥꯅ ꯂꯣꯠꯀꯩ ꯂꯣꯠꯂꯨꯔꯒ ꯑꯩꯈꯣꯏꯅꯒ ꯏꯋꯥ ꯏꯄꯥꯎ ꯇꯥꯍꯟꯗꯕꯗꯧꯅ. ꯑꯗꯣ ꯅꯪꯗꯤ ꯐꯖꯊꯣꯛꯑꯝꯃꯤ, ꯍꯤꯔꯣ ꯃꯥꯜꯂꯝꯃꯤ. ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯗꯤ. ꯂꯣꯠꯆꯗꯦ. ꯑꯩ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯨꯕꯩ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯂꯥꯛꯏ. ꯂꯣꯠꯂꯤꯔꯣꯏ. ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯁꯦ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯔꯝꯅꯤ. ꯅꯆꯤꯟꯅꯔꯩ ꯀꯦꯡꯒꯗ ꯋꯥꯗꯨꯗꯤ ꯉꯥꯡꯒꯅꯨꯀꯣ. ꯑꯕꯦꯅ ꯍꯥꯏꯒꯨꯝꯅ ꯍꯨꯟꯕ, ꯅꯪ ꯉꯝꯗꯤ ꯉꯝꯃꯤꯀꯣ? ꯑꯕꯦ, ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃ ꯂꯩꯕꯩꯅꯤ. ꯁꯤꯃꯛꯅ ꯑꯩ ꯅꯈꯣꯏꯗꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ. ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯁꯤꯗꯤ. ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯨꯗ ꯃꯃꯥꯅ ꯆꯥ ꯀꯞ 3 ꯍꯩꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔꯒ ꯄꯨꯔꯛꯏ. ꯁꯦ ꯆꯥ ꯊꯛꯑꯣ. ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯃꯥ, ꯅꯪꯁꯨ ꯈꯔ ꯊꯛꯆꯤꯜꯂꯣ. ꯅꯪꯒꯤ ꯆꯥꯅꯤꯡꯗꯦ ꯊꯛꯅꯤꯡꯗꯦꯗꯣ ꯇꯣꯛꯑꯣꯀꯣ. ꯅꯁꯥꯗꯣ ꯁꯣꯟꯕꯗ ꯂꯣꯏꯔꯦ. ꯍꯨꯟꯕꯅ ꯐꯠ ꯈꯨꯝꯂꯛꯏ. ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯛꯑꯕꯅꯤꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕꯒꯤ ꯌꯥꯔꯣꯏꯗ. ꯆꯥꯃꯟꯗꯅ ꯃꯥ ꯄꯨꯛ ꯄꯣꯛꯈꯥꯏꯕ꯭ꯔꯥ ꯈꯪꯗꯦ. ꯍꯣꯏ, ꯅꯣꯏ ꯃꯌꯥꯝꯁꯦ ꯇꯣꯏꯅ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯧꯀꯣ. ꯍꯨꯟꯕꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯔꯗꯨ ꯂꯩꯔꯦꯜꯗꯤ ꯃꯁꯥꯗꯨ ꯀꯞꯅꯤꯡꯉꯤ. ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯍꯨꯟꯕ ꯉꯁꯤ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯗꯅ ꯏꯅꯧ ꯅꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗꯗꯤ ꯃꯥ ꯍꯔꯥꯎꯒꯗ꯭ꯔꯥ ꯁꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ. ꯍꯧꯖꯤꯛꯀꯥꯟꯁꯤ ꯂꯩꯔꯦꯜꯒꯤ ꯃꯁꯥꯁꯤ ꯄꯪꯀꯞꯇꯁꯨ ꯀꯞꯅꯤꯡꯕꯤ ꯇꯧꯏ. ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅꯁꯨ ꯂꯩꯕꯅꯤ. ꯃꯄꯤꯗꯨ ꯁꯠ ꯅꯣꯡꯈꯠꯂꯤ. ꯀꯞꯄꯤꯕ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯇꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯅꯪꯅ ꯐꯣꯟꯒ ꯑꯣꯐ ꯇꯧꯋꯦ ꯍꯥꯏꯁꯤꯅ? ꯇꯧꯔꯤꯅꯤ ꯀꯩꯅꯣ, ꯅꯪꯗꯪ ꯇꯧ ꯌꯥꯕ꯭ꯔꯣ? ꯏꯁ, ꯑꯗꯨ ꯑꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯡꯉꯤꯉꯣ. ꯐꯔꯦ ꯀꯩꯅꯣ, ꯑꯩꯗꯤ ꯍꯥꯡꯉꯣꯏ, ꯍꯥꯡꯉꯣꯏ. ꯍꯥꯡꯗ ꯉꯝꯕ꯭ꯔ ꯌꯦꯡ ꯇꯥꯔꯦꯗꯅ. ꯉꯝꯅꯤ ꯀꯩꯅꯣ, ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯍꯥꯡꯉꯁꯨ ꯅꯪꯒꯤ ꯅꯝꯕꯔꯗꯨꯗꯤ ꯅꯠꯇ꯭ꯔꯤ, ꯁꯤꯟꯕ ꯀꯨꯏꯔꯦ ꯑꯩ. ꯅꯪꯗꯤ ꯅꯝꯕꯔꯒ ꯁꯤꯟꯗꯅ ꯁꯛꯇꯥꯗꯨꯒ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯕꯤꯒꯁꯨ ꯁꯥꯔꯤꯕꯣꯏꯔꯦ. ꯅꯪꯗꯧꯅ ꯗꯤꯃꯥꯟ ꯂꯩꯖꯗꯦ ꯑꯩꯈꯣꯏ. ꯑꯕꯦꯅ ꯍꯧꯔꯛꯇꯣꯔꯕ ꯅꯕꯥꯅꯤꯒꯤꯗꯣ ꯑꯃꯨꯛ? ꯈꯠꯅꯒꯦꯁꯨ ꯀꯣꯟꯅ ꯈꯠꯅꯔꯣ. ꯆꯥꯒ ꯆꯥꯅꯕꯒꯁꯦ ꯑꯝꯇ ꯍꯥꯟꯅ ꯆꯥꯈꯤꯁꯤ, ꯊꯛꯈꯤꯁꯤ. ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ, ꯆꯥꯛꯀ ꯆꯥꯅꯕ? ꯕꯦꯃꯥ, ꯑꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯅꯤ, ꯀꯨꯏꯗ꯭ꯔꯤ. ꯑꯁ, ꯉꯁꯥꯏ ꯂꯥꯛꯇꯧꯕꯅꯦ. ꯅꯣꯏ ꯀꯅꯥꯝꯇ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯤ. ꯅꯝꯕꯔꯁꯤꯡꯗꯨꯗꯤ ꯑꯝꯇꯁꯨ ꯆꯠꯇꯦ. ꯑꯗꯨꯅ ꯍꯦꯛꯇ ꯊꯤꯔꯛꯑꯕꯅꯦ ꯃꯦꯗꯥꯝꯁꯤꯡꯕꯨ. ꯑꯗꯣ ꯔꯤꯅꯥꯗꯤ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯣ? ꯊꯣꯛꯂꯛꯇꯧ ꯃꯥꯟꯗꯦ ꯃꯥꯗꯤ. ꯑꯃꯨꯒ ꯇꯦꯜꯍꯩꯕꯒꯗꯨꯅ ꯀꯔꯝ ꯇꯧꯔꯤꯖꯥꯠꯅꯣ? ꯂꯩꯔꯦꯜꯅ ꯃꯣꯏꯗꯤ ꯑꯁꯨꯝꯅ ꯂꯣꯏꯅ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ. ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯣ. ꯇꯧꯈ꯭ꯔꯦ. ꯁꯛꯊꯤꯕꯤ, ꯅꯪꯕꯨ ꯃꯤꯁ ꯃꯅꯤꯄꯨꯔꯒ ꯊꯧꯗꯧ ꯂꯩꯕ꯭ꯔꯣ? ꯐꯤꯒꯔꯗꯨꯕꯨ ꯍꯥꯟꯅꯗꯩꯁꯨ ꯄꯥꯔꯤꯉꯩꯗꯨꯗ ꯍꯧꯖꯤꯛ ꯍꯦꯟꯅ ꯋꯥꯆꯦꯠ ꯃꯥ ꯂꯩꯔꯝꯃꯤꯁꯦ. ꯌꯥꯔꯦ, ꯃꯤ ꯁꯤꯗꯕꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯄꯝꯗ꯭ꯔꯤ. ꯄꯦꯜꯂꯕꯅꯤ. ꯅꯪꯗꯤ ꯍꯦꯔꯣ ꯃꯥꯜꯂꯦ ꯈꯟꯖꯩꯔꯣ? ꯃꯥꯟꯕꯨ ꯃꯥꯟꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯁꯨ ꯀꯅꯥꯅꯣꯝ ꯀꯩꯅꯣꯝ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯇꯥꯍꯧꯏꯗ ꯑꯩꯕꯣ.
ꯐꯣꯟ ꯑꯣꯐ ꯇꯧꯋꯦ ꯀꯥꯏꯅ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃ ꯄꯤꯔꯣ, ꯆꯠꯂꯣ, ꯌꯥꯝ ꯗꯤꯃꯥꯟ ꯁꯥꯅꯨ, ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯏꯗꯤꯌꯦ, ꯐꯣꯟ ꯌꯥꯗꯤꯌꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯄꯨꯈꯣ, ꯑꯩꯅ ꯑꯗꯨꯝ ꯄꯥꯏ꯫ ꯃꯃꯥꯒꯤ ꯅꯝꯕꯔꯗꯨ ꯑꯅꯤꯗꯨꯗ ꯄꯤꯈ꯭ꯔꯦ, ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯩꯔꯦꯜꯒꯤ ꯊꯥ 2 ꯁꯨꯕꯒꯤ ꯆꯦꯛꯑꯞ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯇꯦꯁ ꯈꯔ ꯑꯃꯨꯛ ꯇꯧꯔꯒ ꯔꯤꯖꯜ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯂꯝꯐꯦꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅ ꯂꯝꯐꯦꯜꯂꯣꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯂꯩꯔꯦꯜ ꯃꯇꯣꯝꯗ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯇꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯅꯝꯕꯦꯝꯁꯨ ꯊꯕꯛ ꯈꯔ ꯆꯠꯊꯣꯛꯀꯗꯕ ꯂꯩꯕꯅ ꯁꯣꯝꯗꯁꯨ ꯆꯨꯝꯂꯦꯟ MU ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥ ꯅꯨꯡꯇꯤꯒꯤ ꯍꯥꯃꯨ ꯂꯩꯔꯦꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯄꯒꯨꯝ ꯉꯁꯤꯁꯨ ꯂꯥꯛꯏ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯁꯤ ꯃꯥꯅ ꯁꯤꯡꯖꯃꯩꯅꯤꯅ ꯃꯣꯏꯔꯣꯝꯗꯒꯤ ꯑꯗꯨꯝ ꯆꯠꯀꯗꯕꯗꯨ ꯃꯥ ꯋꯥꯡꯈꯩꯔꯣꯝꯗ ꯍꯥꯟꯅ ꯑꯗꯨꯝ ꯊꯧꯗꯔꯛꯏ꯫ ꯃꯥꯅ ꯊꯧꯔꯒ ꯂꯥꯛꯄꯅ ꯀꯣꯡꯕ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯩꯔꯦꯜꯁꯨ ꯃꯈꯣꯏ ꯒꯦꯠꯇꯨꯗ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯆꯨꯝꯂꯦꯟꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯂꯩꯔꯦꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯤꯗꯨ ꯎꯏ꯫ ꯂꯩꯔꯦꯜꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯒꯥꯔꯤꯗꯨ ꯈꯔ ꯀꯟꯇꯛ ꯊꯧꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯤꯇꯪ ꯆꯠꯂꯒ ꯃꯇꯥꯏꯗꯒꯤ ꯇꯥꯇꯥ ꯑꯃꯅ ꯂꯝꯕꯤꯗꯨ ꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯗ ꯊꯠꯆꯤꯟꯈ꯭ꯔꯦ꯫ ꯎꯈꯤꯗ꯭ꯔꯦ ꯇꯥꯇꯥꯗꯨꯅ ꯊꯠꯄꯗ꯫ ꯂꯩꯔꯦꯜꯁꯨ ꯁꯣꯝꯗ ꯑꯣꯇꯣ ꯂꯥꯛꯇꯨꯅ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯥꯇꯥꯗꯨ ꯊꯧꯗꯣꯛꯈꯤꯕꯗꯒꯤ ꯉꯁꯥꯏ ꯂꯥꯞꯇꯛꯅ ꯎꯈꯤꯕ ꯂꯩꯔꯦꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯈꯤꯕ ꯃꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯨꯝꯂꯦꯟ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯨꯝꯊꯔꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯀꯗꯣꯝ ꯆꯠꯂꯝꯒꯅꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩꯗ ꯂꯩꯔꯦꯜ ꯍꯣꯏꯒꯤ ꯒꯦꯠꯇꯨ ꯍꯥꯡꯂꯛꯏ꯫ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯥꯟꯇꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯁꯤꯟꯗꯨꯅ "ꯏꯇꯩꯃ, ꯀꯩꯅꯣꯝꯇ"꯫ ꯁꯥꯟꯇꯅꯥ ꯆꯨꯝꯂꯦꯟ ꯈꯪꯉꯤ꯫ ꯆꯨꯝꯂꯦꯟꯅꯁꯨ ꯁꯥꯟꯇꯅꯥꯕꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯅꯣꯡꯃꯇꯗꯤ ꯀꯧꯅꯗꯦ꯫ ꯉꯁꯤ ꯆꯨꯝꯂꯦꯟꯅ ꯀꯧꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯁꯥꯟꯇꯅꯥ ꯆꯨꯝꯂꯦꯟꯅ ꯍꯪꯉꯛꯀꯗꯧꯕꯁꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯠꯂꯒꯦ ꯈꯜꯂꯤ꯫ "ꯕꯨꯡꯉꯣ, ꯀꯔꯤ?" "ꯂꯩꯔꯦꯜꯕꯨ ꯏꯇꯩꯃ, ꯑꯩꯈꯣꯏ ꯇꯣꯟꯗꯣ, ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯣꯏꯗ ꯂꯩꯈꯤꯕꯅꯤꯅꯦ." "ꯀꯩ ꯂꯝꯗꯅꯣ ꯏꯇꯩꯃ? ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ?" "ꯑꯩꯃ, ꯅꯪꯉꯣꯟꯗ ꯀꯩꯝꯇꯒ ꯍꯥꯏꯔꯝꯂꯛꯑꯝꯗ꯭ꯔꯕꯣ ꯑꯗꯨꯕꯣ? ꯆꯠꯅꯤ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯆꯠꯅꯤꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕ ꯏꯇꯩꯃ, ꯑꯗꯣ ꯂꯝꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯏꯇꯩꯃ꯫ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯈ꯭ꯔꯦ." "ꯑꯉꯥꯎꯕꯤꯗꯣ, ꯂꯪꯃꯩꯗꯣꯡꯗꯅꯤ꯫ ꯐꯣꯟꯗꯨꯕꯨꯗꯤ ꯅꯍꯥꯟ ꯆꯠꯂꯝꯗꯥꯏꯗꯨꯗ ꯊꯥꯗꯗꯅ ꯌꯥꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯝ ꯌꯥꯔꯝꯃꯔꯣꯏꯌꯦ꯫ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔꯒ ꯂꯩꯒꯗ꯭ꯔꯣ ꯏꯇꯩꯃ?" "ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯅꯦ, ꯏꯟꯗꯣꯝꯆꯥꯗꯒ ꯂꯩꯔꯝꯒꯗ꯭ꯔꯥ? ꯏꯟꯗꯣꯝꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ꯫ ꯑꯩ ꯂꯥꯛꯂꯒ ꯍꯪꯒꯦ, ꯅꯪꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯍꯥꯏꯔꯝꯃꯣ ꯑꯩꯉꯣꯟꯗ." "ꯍꯣꯏ ꯏꯇꯩꯃ." ꯆꯨꯝꯂꯦꯟ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯑꯣꯏꯅ ꯁꯥꯟꯇꯅꯥꯗ ꯄꯤ꯫ "ꯑꯣ, ꯑꯩ ꯁꯤꯗ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ?" "ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯦ, ꯑꯗ ꯁꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ, ꯍꯣꯔꯦꯟꯗꯣ ꯄꯥꯎ ꯑꯝꯇ ꯐꯥꯎꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ." ꯆꯨꯝꯂꯦꯟ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯇꯅꯥ ꯂꯦꯞꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯩꯔꯦꯜꯁꯨ ꯂꯝꯐꯦꯜꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯗꯣꯛꯇꯔ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ." ꯗꯣꯛꯇꯔꯗꯨꯅ "ꯆꯪꯉꯣ ꯆꯪꯉꯣ ꯏꯕꯦꯝꯃ, ꯐꯝꯃꯣ." ꯂꯩꯔꯦꯜ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯔꯤꯖꯜꯗꯨ ꯗꯣꯛꯇꯔꯗ ꯄꯤ꯫ ꯗꯣꯛꯇꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ "ꯑꯣ, ꯁꯤꯠ." ꯂꯩꯔꯦꯜꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯗꯣꯛꯇꯔ ꯇꯞꯅ "ꯕꯦꯝꯃ, ꯉꯁꯤꯗꯤ ꯑꯍꯟ ꯑꯝꯇ ꯌꯥꯎꯔꯛꯇꯕ꯭ꯔꯥ? ꯅꯊꯟꯗꯔꯥ?" "ꯍꯣꯏ, ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ." "ꯅꯪꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯃꯇꯝ ꯅꯥꯏꯅ ꯆꯥꯗ꯭ꯔꯕꯣ?" ꯂꯩꯔꯦꯜ ꯈꯨꯝꯐꯝ ꯈꯪꯗꯦ ꯆꯤꯡꯅꯅ "ꯗꯣꯛꯇꯔ, ꯆꯤꯡꯅꯗꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ." ꯂꯩꯔꯦꯜꯗꯨ ꯃꯁꯥꯗꯣ ꯍꯟꯗꯛ ꯈꯔ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯕ ꯃꯥꯅꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯅꯝꯕꯦꯝꯕꯨ ꯄꯨꯗꯅ ꯃꯊꯟꯇ ꯂꯥꯛꯏꯅꯤ꯫ ꯃꯅꯝꯕꯦꯝ ꯄꯨꯔꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯈꯪꯂꯛꯀꯅꯤ ꯈꯪꯕꯅ "ꯅꯪꯒꯤ ꯔꯤꯖꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯗ ꯂꯥꯛꯄꯗꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯍꯧꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯣꯏ ꯊꯪꯕꯒꯤ ꯀꯤꯠꯅꯤꯁꯦ ꯂꯥꯟꯁꯤꯜꯂꯝꯃꯤ, ꯂꯨꯅꯗꯤ ꯈꯟꯖꯤꯟꯈꯤꯅꯨ." ꯂꯩꯔꯦꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ꯫ "ꯅꯪꯅ ꯆꯥꯕ ꯊꯛꯄ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕꯗ ꯃꯇꯝ ꯈꯔ ꯅꯥꯏꯔꯝꯃꯔꯣꯏ꯫
ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ꯫ ꯆꯨꯝꯃꯤ, ꯂꯩꯔꯦꯜꯁꯤ ꯍꯟꯗꯛ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯦ, ꯍꯤꯗꯥꯛꯇꯤ ꯃꯥꯅ ꯁꯨꯛꯆꯥꯕꯨ ꯆꯥꯗ꯭ꯔꯤ꯫ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯑꯩ ꯍꯟꯗꯛ ꯍꯤꯗꯥꯛ ꯑꯅꯧꯕ ꯈꯔ ꯑꯃꯨꯛ ꯏꯒꯦ, ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯁꯤꯗ ꯐꯒꯠꯄ꯭ꯔꯥ ꯌꯦꯡꯁꯤ, ꯐꯒꯠꯇ꯭ꯔꯗꯤ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯁꯤ ꯑꯃꯨꯛ ꯂꯥꯟꯖꯟꯈꯤꯗꯧꯔꯤꯅꯤ꯫ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯁꯦ ꯍꯤꯗꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯒ ꯅꯍꯥꯟꯅ ꯐꯕ ꯌꯥꯔꯕꯅꯤ꯫ ꯅꯪ ꯍꯤꯗꯥꯛ ꯆꯥꯗꯕ꯭ꯔꯣ? ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯁꯤꯌꯔ ꯇꯧꯔꯛꯎ ꯀꯀꯥꯗ꯫ ꯂꯩꯔꯦꯜ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ, ꯈꯨꯝꯐꯝ ꯈꯪꯗꯦ, ꯇꯞꯅ꯫ ꯑꯩ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯨꯔꯦ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔꯗꯨꯅ ꯑꯃꯨꯛ, ꯌꯦꯡꯉꯣꯏ, ꯁꯤꯒꯨꯝꯕꯁꯦ ꯃꯤ ꯂꯣꯏꯅ ꯆꯦꯛꯁꯤꯟꯅꯔꯤꯕꯅꯤ, ꯍꯤꯗꯥꯛ ꯃꯇꯝ ꯅꯥꯏꯅ ꯆꯥꯕꯁꯤꯅ ꯃꯔꯨꯅꯤ, ꯍꯛꯆꯥꯡꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯊꯪꯗꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯐꯅꯤ ꯗꯣꯛꯇꯔ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯂꯩꯔꯦꯜ ꯑꯣꯇꯣ ꯑꯃꯨꯛ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥ, ꯃꯅꯝꯕꯦꯝꯒ ꯑꯉꯥꯡꯒ ꯃꯪꯒꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯊꯕꯛ ꯉꯟꯇꯥ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯆꯠꯂꯝꯃꯤ꯫ ꯕꯦꯝꯃ, ꯇꯣꯟ, ꯀꯃꯥꯏ ꯇꯧꯔꯦ? ꯏꯃꯥ, ꯌꯥꯝ ꯐꯒꯠꯂꯦ ꯍꯥꯏꯔꯛꯏ, ꯅꯣꯔꯃꯦꯜ ꯑꯣꯏꯔꯕꯒꯨꯝꯕꯅꯤ ꯍꯥꯏ, ꯍꯤꯗꯥꯛ ꯑꯅꯧꯕ ꯈꯔ ꯑꯃꯨꯛ ꯏꯔꯛꯏ꯫ ꯑꯣ ꯐꯔꯦꯗ, ꯏꯃꯥꯗꯤ ꯏꯆꯥ ꯅꯥꯕꯁꯦ ꯇꯧꯐꯝ ꯈꯪꯗꯦꯅꯦ꯫ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯏꯃꯥ꯫ ꯑꯆꯧꯕꯅ, ꯍꯤꯗꯥꯛꯇꯤ ꯂꯩꯔꯛꯑꯕꯣ? ꯂꯩꯔꯛꯇ꯭ꯔꯤ, ꯇꯥꯃꯣꯆꯧ, ꯍꯣꯔꯦꯟ ꯂꯩꯔꯒꯦ꯫ ꯀꯗꯥꯏ ꯍꯤꯗꯥꯛꯁꯤꯡꯗꯣ ꯇꯥꯃꯣꯆꯧ ꯂꯩꯕꯤꯔꯨꯔꯒꯦ? ꯌꯥꯅꯤꯗ ꯇꯥꯃꯣꯆꯧ, ꯑꯩ ꯑꯗꯨꯝ ꯍꯣꯔꯦꯟ ꯂꯩꯒꯦ꯫ ꯁꯟꯇꯅꯥꯅ, ꯀꯣꯛ ꯅꯪꯒꯤ ꯇꯥꯃꯣꯆꯧꯗ ꯂꯩꯍꯜꯂꯨꯔꯣ꯫ ꯂꯩꯔꯦꯜ ꯎꯄꯥꯏ ꯂꯩꯇꯦ, ꯄꯤꯈꯤ꯫ ꯑꯆꯧꯕꯁꯨ ꯍꯤꯗꯥꯛꯀꯤ ꯆꯦꯗꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯔꯦꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯕꯦꯒꯇꯨ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯃꯄꯤ ꯍꯣꯡꯈꯤ꯫ ꯃꯄꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯒ ꯃꯅꯝꯕꯦꯝꯃꯒꯗꯨ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯟꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯁꯤꯟꯗꯣꯏꯅꯤ ꯍꯣꯔꯦꯟ꯫ ꯏꯃꯥ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯊꯣꯡꯖꯤꯜꯂꯒꯦ, ꯀꯩ ꯆꯥꯅꯤꯡꯒꯦ ꯆꯥꯕꯣ? ꯑꯃ ꯍꯦꯛꯇ ꯌꯥꯏꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯆꯧꯕꯁꯨ ꯍꯜꯂꯛꯏ, ꯍꯤꯗꯥꯛ ꯂꯩꯔꯨꯕꯒꯤ ꯆꯦꯗꯨꯒ꯫ ꯍꯤꯗꯥꯛꯇꯨꯒ ꯑꯃꯨꯛ ꯂꯩꯔꯦꯜꯗ ꯄꯤꯁꯤꯜꯂꯛꯏ꯫ ꯂꯩꯔꯦꯜꯁꯨ ꯍꯤꯗꯥꯛ ꯈꯥꯎꯗꯣ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯍꯤꯗꯥꯛꯇꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯍꯤꯗꯥꯛꯁꯤꯡꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯒ, ꯅꯈꯣꯏꯅꯅꯤꯀꯣ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯂꯦꯞꯄꯤꯔꯤꯕ, ꯑꯩꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯤꯕ? ꯍꯤꯡꯅꯤꯡꯗ꯭ꯔꯕꯤ ꯊꯋꯥꯏ ꯑꯩꯅꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯄꯥꯝꯗ꯭ꯔꯤ, ꯂꯧꯅꯤꯡꯗ꯭ꯔꯤ꯫ ꯑꯗꯨꯅꯅꯤ ꯅꯣꯏꯕꯨ ꯑꯩꯅ ꯀꯥꯟꯅꯐꯝ ꯈꯪꯗ ꯆꯟꯅꯐꯝ ꯂꯩꯍꯟꯗ꯭ꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛꯁꯤꯡꯗꯣ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯀꯨ ꯈꯣꯛꯇꯨꯅ ꯁꯠ ꯅꯥꯀꯟꯒꯤ ꯗꯁꯕꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯃꯀꯨ ꯈꯣꯛꯂꯒ ꯆꯥꯗ꯭ꯔꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯑꯗꯨꯝ ꯅꯨꯡꯇꯤꯒꯤꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯥꯏꯈꯠꯂꯒ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯨꯠ ꯌꯣꯠꯂꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯤꯡꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯃꯤꯠꯇꯅ ꯆꯨꯝꯂꯦꯟꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯗꯗꯥ, ꯀꯨꯏꯔꯦ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯔꯛꯇꯕ꯫ ꯅꯣꯡꯃꯇ ꯅꯄꯥꯎ ꯇꯥꯗꯅ ꯂꯩꯕ ꯉꯝꯗꯕꯤ ꯑꯩꯁꯦ ꯃꯇꯝ ꯃꯥꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕꯗ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯎꯔꯤ꯫ ꯅꯪ ꯑꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯗꯗꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯁꯤꯗ ꯗꯗꯥꯅꯁꯨ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯗꯨꯅ ꯂꯩꯔꯤꯉꯩ ꯁꯟꯇꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯗꯣꯟ, ꯇꯨꯝꯃꯤꯔꯣ ꯅꯪꯕꯣ? ꯂꯩꯔꯦꯜꯅ, ꯇꯨꯝꯗꯦꯗ ꯏꯅꯝꯕꯦꯝ, ꯁꯨꯝ ꯍꯤꯞꯄꯅꯤ꯫ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯇꯝꯂꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯩ ꯋꯥꯅꯣ ꯏꯅꯝꯕꯦꯝ? ꯉꯁꯥꯏꯗꯣ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯩꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯆꯨꯝꯂꯦꯟꯗꯣ ꯑꯩꯈꯣꯏ ꯒꯦꯠꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯟꯇꯅꯥꯅ ꯆꯨꯝꯂꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯦꯜ ꯅꯨꯡꯉꯥꯏꯇꯅ, ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯏꯅꯝꯕꯦꯝ? ꯅꯪ ꯀꯥꯏꯗ ꯂꯩꯈ꯭ꯔꯤꯅꯣ ꯍꯪꯉꯝꯃꯤ, ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯄꯤꯌꯨꯁꯨ ꯍꯥꯏ꯫ ꯑꯗꯨꯗꯤ ꯅꯪ ꯀꯩ ꯍꯥꯏ ꯏꯅꯝꯕꯦꯝ? ꯑꯩꯅ ꯅꯪꯗꯣ ꯂꯪꯃꯩꯗꯣꯡꯗ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯈꯤ ꯍꯥꯏ꯫ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏ꯫ ꯏꯟꯗꯣꯝꯆꯥꯗ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯈ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥꯗꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ, ꯍꯪꯂꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯈꯤꯕꯅꯤ꯫
ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯇꯅꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯂꯩꯔꯦꯜ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯩꯁꯨꯗꯤ ꯍꯥꯏꯗꯅ ꯂꯩ꯫ ꯃꯃꯥꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯇꯣꯟ, ꯁꯦꯅꯦ, ꯍꯨꯟꯕ ꯐꯣꯟ ꯂꯥꯛꯏꯅꯦ꯫" ꯃꯃꯥꯅ ꯐꯣꯟꯗꯨ ꯂꯩꯔꯦꯜꯗ ꯄꯤꯔꯛꯏ꯫ ꯃꯃꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯣꯝꯗꯒꯤ, "ꯁꯛꯊꯤꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ?" "ꯁꯨꯝ ꯂꯩꯔꯝꯕꯅꯤ꯫" ꯃꯈꯣꯜ ꯏꯁꯤꯁꯤꯅ ꯈꯨꯝꯂꯛꯄꯅꯤ ꯂꯩꯔꯦꯜ꯫ "ꯀꯩꯅꯣ, ꯀꯞꯄꯤꯔꯣ? ꯅꯥꯇꯣꯟꯒ ꯂꯣꯏꯅ ꯉꯥꯡꯉꯤꯗꯨꯅ ꯀꯩꯒꯤꯅꯣ?" "ꯀꯩꯁꯨ ꯇꯧꯗꯦ, ꯀꯩ ꯂꯩꯔꯒꯦ?" "ꯀꯩꯅꯣ, ꯅꯪꯉꯣꯟꯗꯒ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯀꯩꯝ ꯂꯩꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ?" "ꯑꯁ, ꯁꯨꯝ ꯍꯥꯏꯕꯅꯤꯕ꯫" ꯁꯥꯟꯇꯅꯥꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯆꯠꯂꯒꯦ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯍꯨꯟꯕ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯂꯩꯔꯦꯜ, ꯅꯪ ꯌꯥꯝ ꯍꯣꯡꯂꯝꯂꯦ, ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯀꯩꯅꯣꯕ ꯅꯪꯕꯣ? ꯑꯩꯉꯣꯟꯗꯒ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ?" ꯍꯨꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯅ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡꯗꯨꯗ ꯍꯥꯏꯕꯅꯤ ꯂꯩꯔꯦꯜꯗꯤ ꯃꯁꯥꯅ ꯃꯕꯨꯛ ꯑꯗꯨꯝ ꯃꯥꯡꯖꯩ꯫ "ꯂꯩꯇꯦꯗ, ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕꯒꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯈꯪꯍꯧꯗꯅ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗꯕꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦ." ꯂꯩꯔꯦꯜ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯨꯟꯕ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯈꯛꯁꯤꯗ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯍꯣꯡꯕꯒꯤ ꯈꯣꯡꯆꯠꯇ ꯌꯥꯎꯔꯨꯕꯅ ꯍꯣꯡꯍꯜꯂꯦ, ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯣꯡꯍꯜꯂꯦ." ꯃꯔꯝ ꯆꯥꯗꯅ ꯍꯥꯏꯔꯛꯂꯤꯕ ꯂꯩꯔꯦꯜꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯍꯨꯟꯕꯗꯤ ꯍꯦꯟꯅ ꯀꯔꯤꯅꯣ ꯈꯜꯂꯛꯏ꯫ ꯍꯨꯟꯕꯁꯨ ꯂꯩꯔꯦꯜꯕꯨ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧꯗꯨꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯩꯔꯦꯜꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯂꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯍꯪꯂꯒꯦ ꯈꯟꯕꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ꯫ "ꯐꯔꯦꯁꯦ, ꯀꯣꯏꯊꯣꯛꯇꯕꯁꯨ ꯀꯨꯏꯔꯦ, ꯍꯌꯦꯡꯗꯤ ꯁꯨꯝ ꯀꯣꯏꯊꯣꯛꯑꯁꯤꯔꯣ? ꯅꯪꯕꯨ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯒ ꯅꯞꯇꯕ ꯀꯨꯏꯔꯝꯃꯅꯤ, ꯅꯞꯅꯤꯡꯗ꯭ꯔꯣ?" ꯂꯩꯔꯦꯜ ꯆꯠꯅꯤꯡꯕꯗꯤ ꯀꯩꯁꯨꯝꯇ ꯄꯣꯛꯇꯦ, ꯑꯗꯨꯕꯨ ꯃꯥ ꯈꯔꯗꯤ ꯀꯣꯏꯊꯣꯛꯎꯁꯤꯔ ꯈꯜꯂꯤ꯫ "ꯏꯁꯥꯒ ꯏꯉꯝ ꯉꯝꯗꯦꯗ." "ꯍꯌꯦꯡ ꯀꯣꯏꯊꯣꯛꯎꯔꯒ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯉꯝꯃꯒꯗꯕꯅꯤ." "ꯀꯥꯏꯗ ꯀꯣꯏꯗꯣꯏꯕ?" "ꯈꯪꯗꯦ, ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯗ." "ꯈꯪꯗꯦ, ꯃꯑꯣꯡ ꯌꯦꯡꯁꯤ." "ꯀꯩꯅꯣ, ꯃꯑꯣꯡ ꯌꯦꯡꯕ ꯌꯥꯔꯣꯏ, ꯑꯩ ꯂꯧꯕ ꯂꯥꯛꯇꯣꯔꯕꯅꯤ, ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨ, ꯄꯨꯡ 10 ꯁ꯭ꯋꯥꯏꯗ." "ꯉꯟꯗ꯭ꯔꯣ ꯑꯗꯨꯗꯤ?" "ꯊꯥꯏꯅꯗꯒꯤ ꯉꯟꯅ ꯉꯟꯅ ꯑꯗꯨꯝ ꯆꯠꯂꯤꯗꯨꯗꯤ." "ꯍꯣꯏ ꯍꯣꯏ." "ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯁꯤꯔꯣ, ꯑꯆꯧꯕꯗ ꯆꯠꯁꯤꯔꯣ?" "ꯇꯣꯛꯑꯣꯗ, ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯃꯆꯥꯗ ꯑꯗꯨꯝ ꯆꯠꯁꯤ." "ꯏꯁ, ꯅꯪꯕꯨ ꯑꯆꯧꯕ ꯊꯧꯕꯒ ꯍꯩꯖꯔꯕ?" "ꯋꯥꯏ ꯅꯣꯠ, ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯏꯕꯦꯝꯃ, ꯑꯦꯔꯣꯄ꯭ꯂꯦꯟ ꯊꯧꯕ ꯐꯥꯎꯕ ꯍꯩꯔꯒ ꯂꯥꯛꯑꯕꯅꯤ, ꯊꯥꯏꯅꯒꯤ ꯍꯨꯟꯕꯗꯨ ꯅꯠꯇ꯭ꯔꯕꯅꯦ ꯑꯩꯁꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯃꯆꯥꯗ ꯑꯗꯨꯝ ꯆꯠꯁꯤ, ꯑꯗꯨꯗꯤ ꯊꯝꯃꯒꯦ, ꯌꯥꯔꯕꯣ ꯍꯥꯏꯗꯤ ꯂꯣꯏꯔꯗꯤ?" "ꯏꯁ, ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯥꯟꯅꯕ ꯌꯥꯕꯅꯤ, ꯌꯥꯝ ꯊꯪꯅꯤꯡꯉ ꯃꯥꯜꯂꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯝꯖꯔꯣ." ꯆꯨꯝꯂꯦꯟ ꯍꯟꯗꯛ ꯃꯔꯛ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛ, ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ, ꯆꯔꯥꯡꯅꯩ, ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗꯦ, ꯆꯥꯐꯝꯁꯨ ꯈꯪꯗꯦ꯫ ꯃꯥ ꯍꯌꯦꯡꯗꯤ ꯂꯩꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯍꯦꯛꯇ ꯍꯪꯂꯒ ꯂꯦꯞꯂꯦ꯫ ꯁꯥꯟꯇꯅꯥꯅꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯝꯕꯔ ꯆꯠꯈꯤꯗ꯭ꯔꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃꯗꯤ ꯂꯧꯔꯒꯦ ꯈꯜꯂꯤ꯫ ꯆꯠꯇ꯭ꯔꯦ ꯈꯪꯂꯕ ꯂꯩꯔꯦꯜꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯁꯨ ꯂꯦꯞꯇꯦ ꯆꯨꯝꯂꯦꯟ꯫ ꯋꯥꯆꯞ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯔꯦꯜꯒꯤ ꯃꯣꯏ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯆꯤꯡꯈꯠ ꯆꯤꯡꯈꯠꯇꯨꯅ ꯄꯥꯔꯤ꯫ ꯂꯩꯔꯦꯜꯒꯤ ꯇꯤꯄꯤꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯒ ꯇꯞꯂꯞ, "ꯑꯉꯥꯎꯕꯤ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯔꯣꯜ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯣꯠꯄ? ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯄꯨꯗꯣꯏꯅꯤ ꯅꯪ." ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜꯒꯤ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ "ꯗꯗꯥ ꯋꯥꯔꯦ ꯅꯨꯡꯁꯤꯕꯤ, ꯀꯩꯅꯣ ꯗꯗꯥꯗ ꯅꯪꯅ ꯑꯣꯠꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯃꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯦ?" ꯁꯤ ꯍꯥꯏꯗꯨꯅ ꯆꯨꯝꯂꯦꯟ ꯂꯩꯔꯦꯜꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯐꯣꯟꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 10 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯍꯨꯟꯕꯅ ꯂꯩꯔꯦꯜꯕꯨ ꯂꯧꯕ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨꯗ ꯂꯥꯛꯏ꯫ ꯂꯩꯔꯦꯜꯁꯨ ꯉꯁꯤꯗꯤ ꯈꯔ ꯀꯦꯇꯛꯅ ꯊꯣꯛꯂꯛꯏ꯫ ꯃꯥ ꯋꯥꯈꯜ ꯋꯥꯃꯟꯈꯤꯕꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯈꯟꯅ ꯆꯠꯄꯅꯤ꯫ ꯁꯤꯃꯛꯅ ꯃꯥ ꯍꯦꯛꯇ ꯏꯔꯥꯡꯗ ꯆꯠꯄ ꯅꯠꯇꯦ꯫ MUꯗ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯗ ꯉꯁꯤꯗꯤ ꯂꯩꯔꯦꯜ ꯍꯣꯏꯗ ꯆꯪꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯂꯧꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯆꯨꯝꯂꯦꯟꯗꯨ
Masu gari thorokpada Lerelna getagi tholakpadu uri. Masada swai lawi mathong marom khangdaba mihul dangdang chongi. Ma Lerel ubada soksakiduna ngahaktang garidagi muna yengduna lay. Gya laktuna garido khara kana Lerel laribadom ta thausilake tawbada. Mangdagi lakpa bullet amana mamai leraktuna Lerelgi manakta khamkhri. Lerelna kakhatlaga tonglaga chakhibadu chumlena uri. Masado angakpa pakhatpa thakatpaga loinana mihulsu dangdang songi. Lerelna buleta kakhatlaga tonglaga chakhibaduda chumlensu chakhib lambiduda magi garidu khidang kantakna thauduna tanarei.